ngasi numidang wairam phongkiba tongan Manipuri siphongsingdagi amasum thokiba thawdo wathoksingdagi maru oibe I pausing kongasaraga Manipur top channel gi maikedi myamna thamjagi ahanbada gari taraga manga yagodaba covid vaccination express lamthakre crore sama vaccine kapthoktuna malem gi lebak singdagi mangjil thana satli Chief Minister Miyuebigi punsi kan bahai bisi lenga sigi ahan pandamni Chusampurda angang singda sandoragliba COVID-19 laisa hena kupna yengsinana ba henma medical team thakre haina Chief Minister N Berena haikre wapamasi Imphal East District ki yumthong khuding sattuno COVID vaccine kapthokna ba Health Department amadi Care India nina khusamnaduna punagari taraga manga yawgadaba COVID vaccinations express lamthabigi Chief Minister Secretary ta pangthok pathoramna phongdokhibani Chief Minister N Berena Chief Minister gi Health Advisor MLA Dr S Ranjan KFNPD Minister TA Sitrabata Khurai Kendra gi MLA L Sushindro Khetrigau Kendra gi MLA L Indrajit Sikmai Kendra gi MLA Hais Dingko amadi Wangkhai Kendra gi MLA Y Irabona maruoiba Mithunglen sing oina saruk yaduna pangthokiba thoram maduda aduna Chief Minister N Berena makhataraduna India pumbagi oina ngasi phawbara COVID-19 vaccine asi punna miyoi crore samada kapthoktuna malem gi lebak ayambagi mangjil thaduna satli haina spauksina sufungdokhi atopa paw manamo khutna saba madi machine na saba phigi mamal su khenaba legeni S Bubon Kaithel da phangliba mamal yamlaba phising masak amasu mawong manarabasu quality di khenagani khuna saba helumgi pothoka power lumna saba pothok ani khenabadu customer singna khangbiyu haina Sintha Handloom and Handicraft ki president Sograpam Bobon haikre wapamasi Weavers Service Center Thongjuna Sinduna Sintha Handloom and Handicraft Complex ta pangthokiba nifuga manga walking days Webbing training under Samart scheme Handok Thoram the Sarugaki is Bubona Fungdokibani. Lamdam Sigi Handloom Potok Singasi Masagi Fazaba Masa quality Tongana Lazy Customer Singa Port Kimasa Kangana Power Lunga Mamal Mana Haibu Wapamadu Port Ki Sapsaba Masak Kanga Badagi Haibini. Ngasi Pangtoli capacity building training Asigi Maru with the Pisabi Singda training people Lunana certificate Amadi stipend supiri. Makasa tharakpoina topa pawamana Ngak ki Education Department senja thumjagi makol oire pripa khunai amagi tha asi mari leinaba khunai adugi leidibi education haibadi mahimasin tambagi tha amadi masak aduna lepi education anoba punsi role asibu hena sakhotpa lambi amada purakhibani haibisi malem pumbana yanarabu waphamni khunai lon setmi lon Ngak lon amadi Scientific culture gi wakhalon asisu anauba mahai gi punsi khongsat yawrakpani malem gi oina satnariba human development index asisu ayambadi khunai amagi Ngak na puthokliba yefa thausil amadi matam ga sunaba mahai gi fazaba liklam aduda yumpham oiribani adubo ngasigi education bu Ngak loi singi thawong sing asina khunai asi laikha tana manghanbada natana tunglamsat amagi yanglen saru oigadoriba Mahaikol sing asi atamnana senja thumjagi mahumga pangkhak oiraba loising ama ohelakpa asi pumthing thingbagi tangai fadaba matamadu yorakle maramaduna pripak ki akhanaba task force na Ngak education department na sathariba mathong huktaba thawong sing asi thingnana bagi damak akaknaba thausil thorang kya pakhalagani pripak ki SARS the affairs publicity and propaganda Laiba Ngak pat luwang khuyek pidunu thadurakpa serol asida makataraduna education gi asumba mangal yaudaba amadi khunai gi aphaba tunglamsat amagi wakhalon siendraba mihut kayana education gi thapurel oirakpana ngasidi kanglai pak ta laidiba school amadi higher secondary gi thak saktamasi laikha tana manghalakli lamdamasi gi laihawda pokpadi oiraga maraibak maramdam gi di kari su khandraba Loi Ngak India gi huipuba sarau langda maham tana pangthakraba senjau thadaduna amasum lanmina Ngak selaga namhaduna pangthokpa mikhalda mai paglakpa miyam gi mihut sabasing amasum sel tabu mihoba kanglai khunai sigidamak nasungba poktraba imperialist India gi senja thumjagi komda puthakraba IAS
bureaucratsingna education department asina pangthokpa thawai khudingmakpu selga mantiknaduna mahaikolgi thausil punamak lalon pot amagum uduna lakli asiguma India gi langda pangthakraba lengaki education minister amadi commissioner higher education anina handak graduate teacher amadi Danamanjuri University gi teaching assistant professor amadi non teaching staff sing lobagi sathariba recruitment ka mari leinaba thausil singda saungna senja thumja sathabagi wafam kya lakle loinana school education gi graduate teacher samapan ga kun lawgadoriba sida candidate khudingdagi yamlaba sinpham khongale loinana DM University gi assistant professor marfuga nipan lawgadoriba asidagi su asauba senpham ama khongbat khre haibisu pripak ki akhanaba task force na khangmangamle hairiba senpham singasi mari lenaba minister amasung commissioner higher education na saliba thasi gi manungda candidate masa2da handokhigadabani party na thamlibu wapam asibu thawoidaduna Ngak party na pirakpa phangpham thokpa Cheirak masa2na pujagadabani haiba wapam su aina thingkraba lup asina makhata na phungdorakli makhasa tharakpoina ngasi state sigu eba COVID-19 update mayam na thamjage state sigu eriba ngasi positivity rate si 4.6% lady aduga apun boina ngasi miye marfuga mathoika COVID-19 na positive oiba thengnaki miye ama positive oiba laikidre haina claim tawri aduga apun boina ngasi covid test tawkiba miye masingsna lising amaga satret ka humfuga ni thoini amasung ngasi COVID-19 na positive oirakraba miye marfuga mathoesi Bisnupur digi ani Sandel digi ama Chusampur digi ama Imphal East digi taraga mari Imphal West digi nifuga ni thoi Kaksing digi mari Kamjong digi ama Senapati digi ama Tengnopal digi ama Thawbal digi ohum ukhul digi taramatoi punamiye marfuga mathoi positive oiba thenakre laikhidraba miye amasina amasi Imphal East digi ni haina claim tawri yamna kanna maming sakhalakliba yai lifestyle hariba company sina puthok-saba yamna kanaraba health products ge maramda share tawjaramge products adudi ahanbada ionic mineral masina BP diabetes asthma sakhaw sokpa kidney sokpa allergy sinus tawba nung leiba piles naba thyroid sarugi anaba khwang naba singli nauri sonthaba ringworm asina singba fan mangame ani suba product asina perfect woman care haibisini masina nupi oibisingda anaba leiba haibidi puknaba perat chang naidaba white discharge satpasing phan mangami angang khawda apomba amadi angang khaw pa thanbada su phali ahum suba product asina perfect glow haibani masina e singdo e uring mahing haying mathi phali unsa khuiba phali skin repair tawi amasum akhoigi mai mitpu matam pumbada naukthokhtuna thammi mari suba product asina perfect active brain haibani masina koi miyoibigi IQ level hengat hali concentration remembrance power hengat hali memory booster oheli amasum maintain stress hypertension depression emotional stress gisu ngakthokpa ngamhali manga suba product asina perfect plus haibani masina miyoibigi immune kankhat handuna lok lehau khanau naba ingthamchanba phali liver singdo e amasum tongan ba virus amasum bacteria bu ngakthoi loina na sugar BP jaundice pu control tawduna thammi yai lifestyle hariba company asina puthokliba products ngasi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisunati athubada screen asida pizariba number asida contact tobiyo masida online gi kuthangdo home delivery gi khudong chabu su pizari पाव सिलुसिलकपुन अतेन मरुइबा पाव खरगा मैम हापसरमगे म्यांमार दगी आइन यादबा पोलम सिंह पुसिलंगना होनरंबा असम राइफल्स की कंबुना माइ पखनखिद्रे इम्फाल मोरे लंबी परिंगी खुदिंग थाबिगी मफम सिंह द इंडो म्यांमार बॉर्डर लंचिलक्तुना म्यांमार दगी आइन यादबा पोलम सिंह पुथोक पुसिन तौनबा होनरंबा असम राइफल्स की कंबुना माइ पखनखिद्रे अखनबा पाव अमा फंगबदगी IJR South की मियंग मखादा तेंगनोपाल बटालियन की ट्रूप सिंगना थासी की तरागा निपान मफम क्यादा ऑपरेशन सदकी ऑपरेशन अदुदा असम राइफल्स की ट्रूप सिंग संगसिलकप उबदा सखंगदबा मियोय खरना मखोइना म्यांमार आइन काइन पुसिलकप पोलम सिंग यावबा खाव सिंग अदु हुंदोकलमरगा सेनखि हादि AR की कंबुना मखोइना हुंदोकलमबा खाव सिंग अदु चेक तौदुन येंगबा मतमना म्यांमार ना साबा सुरुप मखल क्या कांग हानबा हिदाक गोजिला क्वा मना अमदी अकी अमोगी पोलम सिंग योरम थेंगनखि
ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯂꯥꯈ 3,40,000 ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤꯁꯨ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯁꯇꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯠꯇꯤ ꯂꯥꯛꯂꯦ ꯂꯝꯕꯤꯗꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯎꯔꯤꯄꯣꯛꯀꯤ ꯕꯣꯇꯔꯅꯤ ꯌꯨꯅꯤꯌꯟ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯋꯥꯡꯗꯩ ꯂꯣꯛꯀꯤ ꯅꯥꯄꯣꯝꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯇꯥꯛꯂꯤꯕ ꯋꯥꯡꯗꯩ ꯃꯩꯇꯩ ꯂꯩꯀꯥꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯁꯤ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯅ ꯂꯩꯔꯦ ꯕꯣꯠꯇꯤ ꯂꯥꯛꯂꯦ ꯂꯝꯕꯤꯗꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯇꯔꯅꯤ ꯍꯥꯏꯅ ꯋꯥꯡꯗꯩ ꯃꯩꯇꯩ ꯂꯩꯀꯥꯏ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯃꯣꯍꯟ ꯂꯨꯋꯥꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯥꯡꯂꯕ ꯆꯍꯤ 10-30 ꯑꯁꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯐꯪꯗꯨꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯋꯥꯁꯛꯂꯝꯕ ꯀꯌꯥ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯋꯥꯡꯗꯩ ꯃꯩꯇꯩ ꯂꯩꯀꯥꯏ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ 10-13 ꯂꯥꯛꯄꯁꯤꯗ ꯁꯦꯝꯕꯤꯗꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ